पात्र उनखरब मतुंग हयेंग BJP की MLA सिंगना BL संतोष को उनगदौरी है पानम पाउसे की रिपोर्ट सुमेम थमजरी दिल्ली द केम तौदुना लेरिबा BJP की MLA सिंगना ngarang BJP North East Incharge Dr. Samit Patra को उनदुना मणिपुर पॉपुलर गवर्नमेंट में CM नबगी मताना वरी सनखरब मतुंग BJP की MLA खरन हयेंग BJP की नेशनल जनरल सेक्रेटरी BL संतोष का उनगदौरी प्रेस पंग पाउड डॉक्टर समित पात्रा उनखरब मतुंग हयेंग अयुक पुंग 13 ताबद BJP की जनरल सेक्रेटरी ऑर्गेनाइजेशन BL संतोष को उननब दिल्ली द केम तौरीब MLA सिंगदा खंगलखरे मा को उननब MLA मंगा की ममिंग सुपिरखे दुगा अमन मखोइन अपाम MLA अमा यहोलनबसु खंगलखे हरि ममिंग पिरखिब MLA सिंग अदुदि हानगी मिनिस्टर एन बेरेन स्पीकर थोक्सम सैत्रबता गोविदास कोंथौजम युमनाम खेमसान अमसुम थोंगाम बिसोरजिने हरि पाउसना मखा तारदुना ngarang numidang wairam Dr. Samit Patraga pung ahumlom unaduna wari sanakhi wari adu horakpada Samit Patra na lengak siamlasi haribasi nakoi loinama yanarabara lusingba khanba yaragadra hairakpada masin yangwe MLA amana nakoi na tawribasi ekoi ustabani aidi MLA lauthopirabasu kaiti BJP da mirepsu oiroi haina phongdokhi adubu maki wafam aduna thairaga Samit Patra na meyamna haibadu taki hari ngarang mifam adu Dr. Samit Patra hauzuki Bihar gi mikhal yamna nakslakpana lusing basing atuki matik thabuksili haibagroina state asita thamliba president rule di makha sangthararoi haiba warep laikre maram aduna athuba matamda lenga ama semanaba hotnaragani haibaki thajaba pirakhi hari amaram nangasi BJP ki MLA ani hairo kendra ki MLA tes Radhesham amasum hiyanglam kendra ki MLA Dr. Yumnam Radhesham Delhi da paisingkhre ngasi nungthil Delhi gi damu Imphal thadoklam daire Imphal airport da paumi singa unabada MLA Dr. Y Radhesham na maki oinati imungi asinba thaba ama leibadigi nahal makai Delhi da satpa ngamkitabani Delhi de hek yoba kem tawduna leiribe MLA singa loinana state asida lenga ama lehanana bokhonagani haina phongdoramki Panbayavadi Hanagi Minister N. Berenamad Speaker T. Saitrapata Yauna House BJP MLA Kungataru Delhi the Kem Taudun Directivani NPP gi President Konat Sangmana Governor CSO Singh Amadi IDP Singh Unakre Manipur Thukliba crisis asil Lucinana Batabak Lokalakpadi Kari Sapa Bahorabasu Mapung Pana ing tapa amadi mahauksagi punsida hanjilang bahonabada ehen mathabak sing lokhatpa mathau tari haina NPP gi National President Konat Sangma phongdokre Meghalaya gi Chief Minister su oriba Konat Sangma na minini gi khungsata ngaranung thilpung 12 minute nifuga manga tabada Imphal thulakhi Imphal Bir Transit International Airport ta pami singa unabada mahna hai maki khongsat asigi panamdi lamdam asigi local leaders sing community representatives sing mari leinaba stakeholders sing unaduna Manipur oiriba phiba masigi ground situation khangminaduna ingta pa hanchilangna bahonabani magna hai Manipur crisis asigi waroisin purakna bahanadagi thabak thorom kya lokholakpana hauzik Fibam Kradi Pare have Yadubo, Mapung Pan, Inkta Purana Bohana with Makatana, Ehen Matavaxing Lokat Padrakar or Heba, NPP na, Kanmana, Mark Masa, Sterish the Laktuna, Marie never sing Unaduna, Wakalta Minaduna, Inkta Pahanjal Navarapani. National People Party, NPP Pak Tok Sak Tokpagi, Matanga Hangbo, Hangamaki Pakumda, Konat Kes Hangmana High, Politicals Ganat Hibis Miyangi Matingi Makapoli. Party asigi ahanba khongthang de Manipur mahusagi phibam da hanjilakpa haibisini election wafam tungoina na thamlaga miyamgi wa haibisina mangna thamba haibisi party asigi wakhaloni haina spongtokhi ma ki Manipur khongsata NPP gi National General Secretary Organization pakna bagi National Secretary Saidul Khan amasum National People's Party Front ki president Nikki Nongkhalo loinarki NPP ki President Konat ke Sangmana ahan moina ngasinung thilpung amaga minini fumanga tabada hotel class grande mitai civil society organization singilu singbu singunagani masigi matu nung thilpung aniga makhai tabada more chusampur amasum atai mafamdagi lanjenaktuna relief camp sing de sangjapam lauduna leiribi internally displaced person singunagani ngasinung thilpung manga tabadana Konat ke Sangmana Rasmona Governor Ajay Kumar Balagu unaduna Manipur gi phibam gi matangna khanabaga loinana mausa gi punsida ingtapa hanjelangna bagi matangna sukupna khanagani numidang pung 3 tabad NPP MLA sing state executive sing amadi party ki functionary sing unaduna
ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯇꯔꯦꯠꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 13ꯍꯨꯝꯗꯣꯏ ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜꯗ ꯄꯥꯔꯇꯤꯒꯤ ꯃꯄꯥꯡꯒꯜ ꯀꯜꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯒꯅꯤ ꯍꯥꯏꯔꯤ ꯍꯌꯦꯡ ꯑꯣꯛꯇꯣꯕꯔ 10ꯗ ꯀꯣꯅꯥꯠ ꯀꯦ ꯁꯪꯃꯥ ꯗꯤꯃꯥꯄꯨꯔꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯃꯍꯥꯛꯅ ꯍꯟꯈꯤꯕꯒꯤ ꯂꯝꯕꯤꯗ ꯀꯥꯡꯄꯣꯛꯄꯤꯗ ꯀꯨꯀꯤ CSOꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯒꯤ IDPꯁꯤꯡꯒ ꯎꯅꯔꯝꯂꯕ ꯃꯇꯨꯡ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯀꯩꯒꯤꯁꯤꯒꯤ ꯁꯦꯅꯥꯄꯇꯤꯗ ꯂꯩꯕ ꯌꯨꯝꯗ ꯁꯛꯂꯦꯟ ꯑꯃ ꯆꯥꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯗꯤꯃꯥꯄꯨꯔꯗ ꯆꯠꯈꯤꯒꯅꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯑꯃꯗꯤ ꯄꯨꯛꯅꯤꯡꯒꯤ ꯑꯅꯥꯕ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯌꯦꯡꯗꯅ ꯂꯩꯔꯤ ꯗꯣꯛꯇꯔ R.K. ꯂꯦꯅꯤꯟ ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯇꯔꯥꯒ ꯇꯔꯨꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯁꯔꯚꯦꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯑꯃꯗꯤ ꯄꯨꯛꯅꯤꯡꯒꯤ ꯑꯅꯥꯕ ꯂꯩꯕ ꯃꯤꯑꯣꯏ 100ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 15ꯗꯒꯤ 10 ꯈꯛ ꯂꯥꯌꯦꯡꯕ ꯂꯥꯛꯄꯅ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯌꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯛꯂꯤ ꯍꯥꯏꯅ ꯔꯤꯝꯁꯀꯤ ꯁꯥꯏꯀꯦꯇ꯭ꯔꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯗꯒꯤ ꯍꯥꯟꯅꯒꯤ ꯐꯣꯔꯃꯔ ꯍꯦꯗ ꯗꯣꯛꯇꯔ R.K. ꯂꯦꯅꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯁꯦꯟꯇꯔ ꯐꯣꯔ ꯃꯦꯟꯇꯦꯜ ꯍꯥꯏꯖꯤꯟꯅ ꯁꯤꯟꯗꯨꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯃꯦꯟꯇꯦꯟ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤ ꯆꯉꯥꯡꯉꯩ ꯎꯆꯦꯛꯀꯣꯟꯗ ꯂꯩꯕ ꯁꯦꯟꯇꯔ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯤ ꯃꯦꯟꯇꯦꯟ ꯍꯦꯜꯊ ꯏꯟ ꯗ꯭ꯔꯣꯞ ꯑꯦꯟ ꯏꯃꯥꯔꯖꯦꯟꯁꯤꯁ ꯍꯥꯏꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯗꯣꯛꯇꯔ R.K. ꯂꯦꯅꯤꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ COVID-19 ꯂꯩꯆꯠ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 9 ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃ ꯋꯥꯈꯜ ꯑꯃꯗꯤ ꯄꯨꯛꯅꯤꯡꯒꯤ ꯑꯅꯥꯕ ꯂꯩ ꯍꯥꯏꯅ ꯄꯥꯅꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯂꯩꯆꯠ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ 3ꯗꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤꯕꯅ ꯃꯤꯑꯣꯏ 5 ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯍꯜꯂꯤ ꯍꯥꯏꯅ ꯄꯥꯅꯔꯤ ꯋꯥꯈꯜ ꯑꯃꯗꯤ ꯄꯨꯛꯅꯤꯡꯒꯤ ꯑꯅꯥꯕ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯏꯟꯊꯣꯛꯄꯤꯕ ꯍꯪꯒꯣꯏꯅ ꯂꯣꯏꯅꯕ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯑꯅꯥ ꯂꯥꯏꯌꯣꯡ ꯌꯦꯡꯂꯒ ꯐꯒꯗꯕ ꯑꯅꯥꯕꯅꯤ ꯐꯖꯅꯗꯕ ꯑꯁꯤꯅ ꯂꯥꯌꯦꯡꯕ ꯂꯥꯛꯄꯒꯤ ꯆꯥꯡ ꯍꯟꯊꯕꯅꯤ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯕꯗꯤ ꯂꯥꯏꯑꯣꯛꯅꯕꯅꯤ ꯑꯃꯗꯤ ꯃꯤꯅ ꯁꯦꯝꯖꯤꯟꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯈꯜꯂꯣꯟ ꯂꯩꯔꯤꯕꯁꯤ ꯊꯥꯗꯣꯛꯃꯤꯟꯅꯕ ꯆꯪꯏ ꯃꯁꯤꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯅꯥ ꯂꯥꯌꯦꯡꯁꯪꯒꯤꯗꯃꯛ ꯃꯊꯧ ꯇꯥꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯗꯤ ꯃꯦꯟ ꯄꯥꯋꯔ ꯋꯥꯠꯂꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯂꯥꯈ 35 ꯍꯦꯟꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯁꯥꯏꯀꯦꯇ꯭ꯔꯤꯛꯁ 35 ꯈꯛ ꯂꯩꯗꯨꯅ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯃꯍꯥꯛꯅ ꯍꯥꯏ ꯁꯥꯏꯀꯦꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤ ꯑꯅꯝꯕꯅ ꯇꯝꯄꯥꯛꯇ ꯂꯩꯕꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗꯗꯤ ꯂꯩꯅꯥ ꯑꯁꯤ ꯂꯥꯌꯦꯡꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯌꯦꯡꯕꯗ ꯑꯦꯁꯦꯁꯤꯕꯜ ꯑꯣꯏꯗꯕ ꯑꯃꯗꯤ ꯊꯥꯖꯗꯅ ꯁꯦꯜ ꯀꯌꯥ ꯍꯦꯟꯅ ꯆꯪꯕ ꯑꯁꯤꯅꯁꯨ ꯂꯩꯅꯥ ꯑꯁꯤ ꯂꯥꯌꯦꯡꯕ ꯉꯝꯗꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯔꯤ ꯑꯗꯨꯕꯨ COVID-19 ꯂꯩꯆꯠ ꯃꯇꯨꯡꯗꯒꯤꯗꯤ ꯇꯦꯂꯤꯃꯦꯟꯇꯦꯜ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯄꯤꯔꯤꯕ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯇꯦꯂꯤ ꯃꯅꯥꯁ ꯄ꯭ꯔꯣꯖꯦꯛ ꯂꯥꯛꯄꯗꯒꯤ ꯂꯥꯌꯦꯡꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯡꯈꯠꯂꯛꯂꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯕꯖꯦꯠ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯁꯦꯟꯐꯝ ꯄꯤꯛꯅ ꯍꯥꯞꯂꯝꯕ ꯑꯗꯨꯁꯨ ꯍꯦꯟꯒꯠꯂꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯂꯩꯔꯦ ꯈꯪꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ 14496ꯗ ꯀꯣꯜ ꯇꯧꯗꯨꯅ ꯏꯁꯥꯒꯤ ꯂꯩꯐꯝ ꯇꯥꯛꯊꯣꯛꯇ꯭ꯔꯕꯁꯨ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯁꯔꯚꯤꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯦꯝꯅ ꯂꯧꯕ ꯌꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ